si chẳng có lò chẳng thế rồi chẳng có lò phom này lò chẳng có lò phom này lò chẳng có lò nín tengah đây saya tu thôi nine triple nineเลย triple nine diaเลยpalเลยkamu tengah deh sekarang terus dapur nanti live tadi ayoนี่ไลฟ์ท่าดีบุกก็ไลฟ์ใจท่าดีป่ะไลฟ์ใจท่าเราตัวเดียวอัมตั้งใช้มันตัวพันจังเลยเยอะเลยตู้เยอะเลยฉับพลันหัวใจไอ้จีเนี่ยท่าแกดูฉับพลันตัวเราก็เยอะเลยชิคกี้พายลากตัวละไลฟ์ใจท่าดีไลฟ์ใจท่าก็ดีไลฟ์ใจท่าก็ดีอ่ะมันวานเยอะกี่วานเยอะกว่าใช่ and then okay done foto kapo kan what the fuck yo man cover result answer collection mi không gì nhiều lại mi không gì nghi mi ta tụi riêng rồi lại mi ta tụi riêng ấy không si thì thôi chứ bạn thôi là còn 16 lấy rồi cảm ơn Piri correction si tao có ngang xem mình là si mình xem tao có tao này cô mình này ngang what is xem đó oke itu modern adem lah kan ntar di sisi ya udah macam itu mangga kan kalau di gini yo ngarang nundang ayuk tigi sorry ahing pungani makai jadi yang bakan ada kalau lem ni amma kakak lagi 9:53 namun tahu kita rusang lem ni agak hitung berada Clean thôi lại một lại qua cái gì cái này cái xịt dầu cái này minus apa sih Haider minus sih cái nó em tahu nih sih minus apa up down sana lain ya sih di dum henggalan ya bro juang kene ya meni kene sang makan antu betul na mi 62 riang kira tu kamu kali jauh ini sana ini mi nak kaba andi entah buat dah semua semua kamu kau ni dah kau ni mana tu aku sudah yo tu mari sudah yo 1K 1K le ba 1K le jadi मैं 1K ना तो करे तो जर वांखला ने सिदि को फाब ngam तो चांग ला ने बा अखोने तो हाय तो को मसा मथन ऑटोमेटिक ला ने बा अहान बिसने तो अमुक साना दे बा कुमै छ बा Xoay gì vậy? Oh, one tube sudah. Mi sih. Apa yang itu? Nanti xoay mi sih. Lại khai xoay gì mi sih? Xoay gì vậy? Masih di. Yang itu. Si je kan mana ba? YouTube nak ba? Kamu tahu tak? Moi sih, tahu ba? Target, canggih kamu tahu ba? Target tu. Target sih. Jauhan dah baca, jauhan baca. Kau si one ke jauh sih. Ngasih ngerang jauh, mungkin. Jadi memakai jauh ni. No. Tahu sih. Learning ni ba? Learning ni ba? Lúc ấy nắng cái lại nó một cái thai ba, xí điều chúng mình không nắm được. My papa for you, what is it? Correction. Thank you so much. Bosan lang lupa ka. Kami pi ay kami pi binuay. Yeah, absolutely.
ꯑꯗꯨꯝ ꯍꯥꯏꯌꯣ ꯑꯗꯨꯝ ꯇꯣꯝꯊꯤꯟ ꯂꯩꯃ ꯃꯣꯝꯕꯤ ꯂꯩꯃ ꯀꯩꯅꯣ ꯀꯃꯦꯟ ꯑꯗꯨꯝ ꯄꯥꯊꯣꯛꯄꯤꯌꯣ ꯀꯔꯤꯅꯣ ꯑꯃꯨꯛ ꯑꯃꯨꯛꯈꯛ ꯑꯃꯨꯛ ꯑꯃꯨꯛ ꯀꯛꯑꯦ ꯁꯤꯛꯁ ꯑꯣꯏꯌꯣ ꯍꯣꯏ ꯁꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯉꯔꯥꯡꯗꯣ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯩꯈꯣꯏꯗꯣ ꯉꯔꯥꯡꯗꯤ ꯁꯦꯡꯅ ꯑꯩꯈꯣꯏ ꯇꯥꯔꯒꯦꯠꯁꯦ 1K ꯀꯩꯅꯣꯒꯤ ꯇꯥꯔꯒꯦꯠꯅꯦ ꯑꯗꯨꯕꯨ ꯉꯔꯥꯡꯗꯣ ꯇꯧꯔꯝꯃꯒ ꯑꯃꯨꯛ ꯀꯦꯟꯁꯦꯜ ꯆꯠꯂꯝꯃꯦꯕꯀꯣ ꯑꯗꯨꯗ ꯉꯁꯤ ꯑꯃꯨꯛ ꯇꯨꯗꯦ ꯑꯃꯨꯛ ꯉꯁꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄꯁꯤꯗ ꯑꯅꯧ ꯆꯍꯤ ꯂꯥꯛꯄꯒꯤ ꯑꯅꯧꯕ ꯑꯣꯏꯅꯀꯣ ꯂꯥꯛꯄꯁꯤꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ 1K ꯋꯥꯔꯤ ꯍꯦꯟꯈ꯭ꯔꯦ ꯅꯨꯡꯉꯥꯏꯕ ꯑꯅꯧ ꯑꯅꯧꯕ ꯋꯥꯔꯤ ꯂꯣꯏꯅ ꯍꯧꯖꯤꯛ ꯂꯣꯏ ꯄꯨꯊꯣꯔꯛꯑꯅꯤ ꯃꯌꯥꯝꯒꯤꯁꯨ ꯅꯨꯡꯉꯥꯏꯅꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯆꯦꯅꯦꯜ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯥꯝꯒꯤꯁꯨ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯕ ꯍꯧꯖꯤꯛ ꯋꯥꯔꯤꯅꯤ ꯂꯥꯟ ꯃꯇꯝꯅꯤꯅ ꯋꯥꯔꯤꯅꯤ ꯂꯥꯟꯒꯤ ꯀꯟꯅ ꯄꯨꯊꯣꯛꯏꯅꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯅ ꯑꯗꯨꯒꯤ ꯍꯥꯏꯗꯤ ꯉꯁꯤꯁꯨ ꯊꯤꯝ ꯑꯝꯗ ꯇꯧꯕꯅꯤꯗ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯉꯁꯤꯁꯨ ꯂꯥꯟꯒꯤ ꯑꯃ ꯄꯨꯊꯣꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯃꯒ ꯂꯥꯛꯀꯅꯤ 7 ꯌꯧꯗꯧ ꯑꯃ 7 ꯌꯧꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯀꯣ ꯑꯩꯈꯣꯏ ꯑꯌꯥꯝꯕꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯃꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯕ꯭ꯔꯦꯟ ꯅꯠꯇꯕꯗꯣ ꯀꯩꯅꯣꯗꯣ ꯑꯗꯨ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯍꯪꯉꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨ ꯀꯩꯅꯣꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯁꯤ ꯑꯗꯨꯝ ꯈꯪꯉꯣ ꯌꯥꯔꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡꯁꯤ ꯑꯗꯨꯝ ꯄꯥꯕ ꯑꯗꯨꯝ ꯈꯪꯒꯅꯤ ꯁ꯭ꯇꯣꯔꯤ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯍꯟꯗꯛꯀꯤꯁꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯁꯤꯗꯤ ꯀꯩꯅꯣꯒꯤ ꯉꯥꯛꯇꯅꯤ ꯂꯥꯟꯒꯤ ꯃꯇꯥꯡꯗ ꯉꯥꯛꯇꯅꯤ ꯋꯥꯔꯤ ꯁꯥꯒꯠꯆꯔꯤꯁꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯔꯦꯝꯗꯝ ꯑꯣꯏꯕꯀꯣ ꯍꯥꯏꯗꯤ ꯀꯃꯦꯟꯗ ꯀꯩꯗꯀꯣ ꯑꯗꯨꯝ ꯑꯗꯨꯝ ꯄꯤꯕꯤꯔꯝꯕ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯂꯩ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯄꯦꯟꯅꯕ ꯑꯗꯨꯝ ꯇꯧꯖꯒꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯒꯦ ꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯕꯤꯔꯛꯄꯒꯤꯀꯣ ꯊꯥꯒꯠꯆꯔꯤ ꯁꯦꯡꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯤꯁꯨ ꯀꯃꯦꯟ ꯃꯌꯥꯝ ꯄꯤꯔꯛꯏ ꯀꯃꯦꯟꯁꯨ ꯄꯥꯕ ꯆꯪꯗ꯭ꯔꯦ ꯍꯔꯥꯎꯃꯟꯗꯅ ꯀꯔꯤꯅꯣ ꯊꯣꯏꯕꯤ ꯂꯩꯃꯒꯤ ꯋꯥꯔꯤ ꯑꯅꯧꯕ ngasi putok ngasi ne mai wari ngasi ta ꯀꯩꯅꯣ ꯇꯧꯕꯅꯦ ꯊꯣꯏꯕꯤ ꯂꯩꯃꯒꯤ ꯋꯥꯔꯤꯗꯣ ꯉꯁꯤ ꯁ꯭ꯇꯤꯜ ꯉꯁꯤ ꯇꯨꯗꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤꯀꯣ sembal oiramne ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯟ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ fare ꯌꯥꯏꯐꯔꯦ ꯊꯤ ꯌꯥꯏꯐꯔꯦ kangleibak mana aido ꯀꯂꯩꯃꯥꯏ ꯐꯅ ꯌꯥꯏꯐꯔꯦ ꯁꯤꯒꯁꯦ ꯑꯗꯨꯝ ꯊꯝꯃꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯤꯅꯦꯕ ꯁꯤꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯀꯩꯅꯣ ꯇꯧꯕꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤꯗ ꯁꯦꯝꯃ ꯈꯣꯠꯂꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦꯅꯦ ꯅꯨꯡꯉꯥꯏꯅ ꯐꯖꯅꯕ ꯍꯥꯏꯇꯥꯔꯦ ꯐꯖꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯥꯝꯅ ꯃꯌꯥꯝ ꯃꯣꯏ ꯀꯃꯦꯟ ꯄꯤꯁꯦ ꯀꯣꯟꯅ ꯄꯥꯊꯣꯛꯑꯁꯦ ꯍꯧꯖꯤꯛ ꯄꯥꯔꯒꯗꯤ ꯀꯩꯅꯣ ꯇꯧꯔꯔꯣꯏꯕ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯕ ꯍꯔꯥꯎꯕ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯑꯗꯨꯅ ꯀꯣꯟꯅ ꯑꯗꯨꯝ ꯀꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦꯕ ꯀꯣꯟꯅꯒ ꯁꯦꯡꯅ ꯍꯔꯥꯎꯔꯦ ꯑꯩꯈꯣꯏꯁꯦ ꯁꯦꯡꯕꯗꯤ ꯍꯥꯏꯕꯗꯤ 사나이가 아무도 안 오고 사나이가 ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯟꯅ ꯌꯥꯏꯐꯔꯦ ꯏꯃꯥ ꯂꯩꯕꯥꯛꯅ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ ꯑꯩꯈꯣꯏ ꯐꯨꯜ ꯁꯞꯄꯣꯔꯠꯅꯦ ꯑꯩꯈꯣꯏꯗꯤ ꯀꯪꯂꯩꯄꯥꯛ ꯏꯃꯥꯒꯤꯗꯃꯛꯇ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯆꯥꯅ ꯊꯛꯇꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯒꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯄꯨꯅ ꯄꯨꯃꯤꯟꯅꯔꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯀꯣꯟꯗꯗꯤ ꯁꯣꯏꯗꯅ ꯐꯨꯜ ꯁꯞꯄꯣꯔꯠ ꯂꯩꯖꯩ 파이팅 넣어요. 난 우리 하이브도 미 짠 반장 오더라. 미 짠 반장 오더라. 불럽 마음이 그냥 다 그래. 나또 와기 신도도 야리. 신도도 야리가. 와는 또 저번에나 와는 또 그래고 와미 버시기고 그놈들이 뿌라 떠드미는지 강화해봐. 맞네. 기타고 미는지고. 기타. 아니 나 풍근이 막가이다고. 이 뭐가나. 근데 그 아소리 더와이 많이 tum야. 너무 모든 사나래 엄마 마파도. 목tum때. 아, 친구. ꯍꯣꯏ ꯗꯥꯛꯇꯔ ꯍꯥꯏꯕ ꯆꯨꯝꯃꯦꯀꯣ ꯑꯗꯨꯕꯨ ꯁꯤꯗ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯒꯜ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦ ꯁ꯭ꯇ꯭ꯔꯒꯜ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯁ꯭ꯇ꯭ꯔꯒꯜ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯤꯗꯤ
ꯁꯤ ꯌꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯉꯣꯟꯗ ꯋꯤꯟ ꯑꯃ ꯏꯁꯥꯗ ꯋꯤꯟ ꯑꯃ ꯂꯩꯖꯕꯗꯣ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯍꯥꯏꯕꯗꯨꯗꯤ ꯃꯥꯅꯦ ꯑꯩ ꯑꯗꯨꯗꯤ ꯀꯩꯅꯣꯅꯦ ꯃꯥꯏ ꯄꯥꯛꯄ ꯄꯥꯛꯇꯕꯗꯨꯗꯤ ꯏꯁꯥꯒꯤ ꯀꯩꯅꯣꯅꯦ ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯍꯥꯏꯁꯤꯗꯤ ꯍꯣꯠꯅꯕ ꯌꯥꯎꯗ꯭ꯔꯗꯤ ꯃꯥꯅꯦ ꯀꯥꯏꯗꯒꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯗꯥꯔꯨꯁꯦ ꯑꯍꯥꯟꯕ ꯍꯧꯕꯗꯒꯤ ꯃꯥꯂꯥ ꯂꯥꯛꯆꯗꯨꯗꯥꯅ ꯌꯥꯝ ꯊꯤ ꯍꯣꯠꯅꯖꯔꯝꯕꯅꯤꯀꯣ ꯌꯥꯝꯁꯦ ꯃꯥꯏ ꯄꯥꯛꯆꯗꯕ ꯋꯥꯅꯤ ꯑꯗꯨꯅꯦ ꯑꯦ ꯂꯥꯁꯇ ꯀꯩ ꯂꯥꯛꯀꯅꯤ ꯑꯥꯏ ꯗꯨ ꯏꯠ ꯑꯩꯅ ꯁꯤꯗ ꯂꯥꯛꯏꯁꯤ ꯄꯣꯠꯁꯤꯅꯀꯣ ꯑꯁꯤꯅ ꯑꯃꯨꯛ ꯃꯦꯗꯤꯌꯥꯒꯤ ꯄꯣꯠ ꯑꯣꯏꯕꯁꯦ ꯑꯁꯤꯗꯩꯗ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯏꯁꯝ ꯁꯝꯅ ꯐꯣꯟ ꯄꯥꯏꯅꯗꯕꯁꯦ ꯃꯤꯁꯦ ꯄꯥꯛ ꯂꯩꯇꯦ ꯑꯉꯥꯡꯁꯨ ꯆꯥꯎꯕ ꯑꯉꯥꯡ ꯐꯥꯎꯕ ꯂꯣꯏꯅ ꯑꯗꯨꯒ ꯑꯩꯅ ꯍꯥꯟꯅ ꯇꯧꯔꯝꯃꯤꯕ ꯄꯣꯠꯇꯨꯗꯤ ꯑꯦꯅꯤ ꯗꯨꯀꯥꯟ ꯑꯃꯗ ꯀꯩꯗꯨꯝ ꯑꯗꯨꯝ ꯄꯪꯉ ꯐꯪꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯂꯩꯅꯤꯡꯉ ꯂꯩꯅꯤꯡꯗ ꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯁꯤꯗꯤ ꯀꯩꯅꯣ ꯇꯧꯕ ꯄꯣꯠꯅꯦꯕ ꯍꯥꯏꯕꯗꯤ ꯃꯦꯗꯤꯌꯥꯒꯤ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯇꯧꯔꯣꯏ ꯍꯥꯏꯔꯁꯨ ꯃꯌꯥꯝ ꯇꯧꯅꯔꯤꯀꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯎꯔꯨꯔꯒ ꯑꯩꯉꯣꯟꯗ ꯊꯤꯜ ꯑꯃ ꯐꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯐꯤꯂꯤꯡꯁ ꯑꯃ ꯐꯥꯎꯕꯗꯣ ꯃꯤꯅ ꯇꯧꯕ ꯉꯝꯃꯣꯏꯗꯤ ꯑꯩꯒꯤ ꯇꯧꯕ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯏ ꯅꯣꯠ ꯍꯥꯏꯕ ꯄꯣꯠꯇꯣ ꯋꯥꯏ ꯅꯣꯠ ꯐꯨꯠꯕꯣꯜ ꯑꯦꯟ FF ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯌꯥꯏꯐꯔꯦ ꯃꯣꯝꯕꯤ ꯂꯩꯃ ꯇꯥꯛꯄꯤꯔꯛꯑꯣ ꯑꯗꯣ ꯊꯃꯣꯏꯒꯤ ꯊꯥꯖꯗꯣ ꯐꯨꯜ ꯊꯥꯒꯠꯄꯤꯔꯛꯑꯣ ꯑꯗꯣ ꯐꯨꯜ ꯊꯥꯒꯠꯈ꯭ꯔꯕꯅꯦ ꯊꯥꯒꯠꯈ꯭ꯔꯕ ꯊꯥꯔꯛꯑꯒ ꯊꯕꯛ ꯁꯨꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯋꯥꯔꯤ ꯃꯈꯥ ꯉꯥꯏꯕꯗ ꯁꯤꯗꯣꯔꯦ ꯀꯥꯏ ꯉꯥꯏꯕꯤꯌꯨ ꯁꯦꯡꯅ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯂꯦꯞꯇꯅ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯌꯦꯡꯕꯁꯤꯃ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯍꯣꯏ ꯌꯦꯡꯕꯤꯕꯁꯤꯃ ꯐꯖꯕ ꯃꯊꯧ ꯇꯥꯏ ꯐꯖꯗꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯍꯧꯔꯤꯕꯅꯤꯅ ꯅꯧꯔꯤꯕꯅꯤꯅ ꯐꯖꯕ ꯍꯥꯏꯗꯨꯗꯤ ꯄꯥꯛ ꯉꯝꯗꯦꯕ ꯂꯔꯅꯤꯡꯅꯦꯕ ꯂꯔꯅꯤꯡꯅꯦꯕ ꯁꯤꯗꯤ ꯂꯔꯅꯤꯡꯅꯦ ꯃꯣꯏ ꯑꯇꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯃꯃꯤꯡꯗꯤ ꯄꯟꯗ꯭ꯔꯒꯁꯨ ꯃꯣꯏꯗꯤ ꯆꯍꯤ 4 5 ꯑꯃ ꯁꯨꯔ ꯂꯥꯛꯑꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦꯕ ꯑꯩꯈꯣꯏꯗꯤ ꯆꯍꯤ ꯃꯈꯥꯏꯃꯨꯛ ꯐꯥꯔꯛꯄꯁꯦ ꯑꯩꯈꯣꯏꯗꯤ ꯊꯥ ꯑꯃꯗꯪ ꯉꯥꯏꯔꯤꯑꯕ ꯍꯥꯏꯕꯗꯤ ꯍꯩꯔꯛꯄꯗ ꯍꯥꯏꯇꯥꯔꯦ ꯈꯪꯉꯛꯄꯁꯦ ꯃꯥꯒꯤ ꯅꯤꯌꯣꯝꯁꯦ ꯑꯗꯨꯒꯤ ꯋꯥꯅꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯌꯥꯎꯗ꯭ꯔꯗꯤ ꯀꯥꯏ ꯉꯝꯕ ꯋꯥꯟꯗꯦ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯗ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯗꯨ ꯈꯛꯇꯒꯤ ꯋꯥꯅꯤꯗ ꯍꯣꯏ ꯃꯌꯥꯝꯒꯤ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯑꯗꯨꯝ ꯂꯩ ꯇꯥꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯑꯗꯨꯝ ꯑꯃꯒꯤ ꯑꯄꯥꯝꯕꯁꯨ ꯂꯣꯏꯅ ꯑꯃꯃꯝ ꯂꯣꯏ ꯂꯩꯔꯤꯅꯦ ꯑꯗꯨꯕꯨ ꯁꯦꯡꯅ ꯌꯥꯏꯍꯦ ꯉꯁꯤꯁꯦ ꯁꯦꯡꯅ ꯍꯔꯥꯎ ꯑꯩꯕꯨ ꯍꯔꯥꯎꯋꯦ ꯑꯁꯦꯡꯕꯩ ꯑꯁꯦꯡꯕꯅꯦ ꯑꯁ ꯑꯩ ꯉꯔꯥꯡꯗꯒꯤ ꯌꯦꯡꯉꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯍꯣꯠꯅꯔꯛꯏꯁꯦ ꯑꯗꯨꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯁꯦꯡꯅ ꯍꯔꯥꯎꯋꯦ ꯁꯨꯒꯂꯥ ꯈꯤꯇ꯭ꯔꯤꯃꯌꯨꯝ ꯂꯥꯏꯛ ꯇꯧꯔꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄ꯭ꯔꯦꯃꯤꯇꯥ ꯍꯥꯏꯁꯦ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯂꯤꯕ ꯃꯤꯗꯨꯅꯦ ꯅꯨꯅꯨꯁꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯌꯥꯝ ꯂꯩꯌꯦ ꯄ꯭ꯔꯇꯤꯃꯥ ꯑꯩꯈꯣꯏ ꯏꯌꯥꯝꯕꯅ ꯊꯕꯛ ꯇꯧꯔ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯀꯩꯗꯧꯕꯩ ꯇꯧꯔꯣꯏꯗꯣꯏꯅꯣ Why not? ꯅꯅꯥꯎ ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯩ ꯁꯞꯄꯣꯔꯠ ꯇꯧꯔꯣꯏꯗꯣꯏꯅꯣ ꯐꯨꯜ ꯁꯞꯄꯣꯔꯠ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯅꯕꯒꯤ ꯁꯤ ꯉꯝꯃꯛꯄ ꯅꯠꯇ꯭ꯔꯗꯤ ꯃꯥꯅ ꯁꯤ ꯌꯧꯔꯛꯏ ꯅꯠꯇ꯭ꯔꯣ ꯁꯤ ꯅꯠꯇ꯭ꯔꯗꯤ ꯀꯥꯏꯗꯅꯤ ꯂꯦꯕꯦꯜ ꯁꯤ ꯊꯥꯛꯇ ꯍꯥꯏꯗꯤ ꯍꯣꯠꯅꯔꯤꯁꯦ ꯁ꯭ꯇ꯭ꯔꯒꯜ ꯃꯌꯥꯝ ꯊꯦꯡꯅꯔꯤꯅꯤ ꯃꯌꯥꯝ ꯋꯥꯏꯅꯤ ꯊꯦꯡꯅꯩ ꯃꯥꯅ ꯑꯗꯨꯅꯤ ꯃꯥꯒꯤ ꯁꯤꯟꯐꯝ ꯑꯃꯃꯝꯒꯤ ꯃꯥꯟꯅꯗꯕ ꯈꯛꯇꯒꯤ ꯋꯥꯅꯦꯕ ꯋꯥꯔꯤꯅꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯗꯔꯁꯨ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯅꯪꯅ ꯀꯩꯅꯣꯝ ꯍꯥꯏꯒꯦꯀꯣ ꯃꯤ ꯄꯨꯟꯅꯃꯛ ꯂꯣꯏ ꯑꯥꯏꯑꯦꯁ ꯑꯣꯏꯗꯤ ꯌꯥꯗꯦꯀꯣ ꯂꯣꯏ ꯗꯣꯛꯇꯔ ꯑꯣꯏ ꯌꯥꯗꯦꯕ ꯍꯖꯤꯔꯥ ꯁꯨꯅꯤꯡꯕꯕꯨ ꯀꯅꯥ ꯌꯥꯎꯒꯦꯅꯤ ꯀꯅꯥ ꯅꯠꯇ꯭ꯔꯣ ꯌꯥꯎꯒꯦ ꯋꯥꯅ ꯊꯕꯛ ꯁꯨꯅꯤꯡꯕ ꯀꯅꯥ ꯌꯥꯎꯒꯦ ꯇꯉꯥꯏ ꯅꯨꯡꯉꯥꯏꯅ ꯐꯗꯕꯒꯤ ꯇꯉꯥꯏ ꯐꯗꯕꯒꯤ ꯃꯥꯅꯤ ꯁꯨꯗ ꯌꯥꯗꯕꯒꯤ ꯁꯨꯕ ꯃꯥꯅꯤ ꯋꯥꯅꯦꯕ ꯃꯥꯅꯤ ꯑꯗꯨꯒ ꯑꯁꯤ ꯁꯨꯕꯁꯨ ꯍꯣꯏ ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯍꯥꯏꯕꯗꯤ ꯍꯟꯊꯅ ꯈꯟꯅꯗ꯭ꯔꯦꯕ ꯅꯍꯥꯟꯋꯥꯏꯗꯤ ꯍꯟꯊꯅ ꯈꯟꯅꯔꯦꯕ ꯍꯖꯤꯔꯥ ꯁꯨ ꯀꯥꯏ ꯍꯟꯗꯛ ꯈꯟꯅꯩ ꯍꯩꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯀꯩꯅꯣ ꯑꯁꯦꯡꯕꯅꯦ ꯐꯣꯔ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯅꯍꯥꯟ ꯍꯥꯏꯖꯩ ꯁꯦꯡꯅꯀꯣ ꯁꯦꯟꯁꯤꯌꯔꯤ ꯑꯩ ꯍꯥꯏꯖꯩꯁꯦ ꯁꯦꯡꯅ ꯀꯩꯅꯣ ꯇꯧꯕꯗꯅꯦ ꯃꯇꯝ ꯑꯃꯗ ꯍꯥꯏꯅꯩꯀꯣ BA MA ꯆꯔꯨ ꯆꯔꯨ ꯇꯥꯕꯗꯧ ꯇꯥꯏꯌꯦꯅ ꯆꯔꯨ ꯇꯥꯝ ꯇꯥꯏ ꯆꯔꯨ ꯇꯥꯔꯝ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯆꯔꯨꯅ ꯍꯦꯟꯅ ꯍꯣꯡꯉꯦꯅ ꯃꯇꯝꯗꯨꯗ ꯀꯩ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯏꯅ ꯍꯣꯠꯅꯖꯃꯟꯗꯣ ꯀꯌꯥꯝꯕ ꯚꯦꯂꯨ ꯀꯩꯝ ꯂꯩꯔꯝꯗꯕꯗꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝꯒꯤ ꯅꯠꯇ꯭ꯔꯦ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯁꯦꯟꯆꯨꯔꯤꯅꯤꯀꯣ 21st ꯁꯦꯟꯆꯨꯔꯤꯅꯤ ꯍꯧꯖꯤꯛ ꯃꯇꯝ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯌꯥꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯇꯝ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯁꯣꯟꯊꯒꯨꯝꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯅꯣ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤꯅꯤ ꯑꯩꯈꯣꯏ ꯂꯩꯍꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯥꯎ ꯑꯣꯏꯁꯅꯨ ꯏꯆꯥ ꯑꯣꯏꯁꯅꯨ ꯏꯁꯨ ꯑꯣꯏꯁꯅꯨ ꯃꯣꯏꯒꯤꯗꯃꯛꯇ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯁ꯭ꯇꯤꯜ ꯍꯧꯖꯤꯛꯐꯥꯎꯗ ꯍꯧꯖꯤꯛꯅꯦ ꯀꯨꯀꯤ ꯍꯣꯏ ꯈꯟꯅꯔꯤꯁꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯧꯖꯤꯛ ꯀꯔꯝ ꯀꯥꯟ ꯂꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯃꯥꯅꯤ ꯀꯣ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯝ ꯃꯇꯝ ꯂꯩꯌꯦꯕ ꯈꯔꯒꯤ ꯋꯥꯔꯤꯅꯦꯕ ꯃꯇꯝ ꯈꯔꯒꯤ ꯋꯥꯔꯤꯅꯦꯕ ꯂꯛꯀꯤ ꯂꯩꯕ꯭ꯔꯣ ꯂꯛꯀꯤ ꯂꯩꯕ꯭ꯔꯣ ꯀꯥꯕ ꯂꯦꯞꯇ꯭ꯔꯤ ꯑꯗꯨꯝ ꯑꯗꯨꯗꯤ ꯅꯪ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒꯅꯦ ꯐꯣꯟ ꯇꯧꯔꯣ
ꯑꯗꯨꯝ ꯇꯥꯔꯤ ꯇꯧ ꯀꯃꯥꯏꯅ ꯇꯧꯔꯣ ꯑꯩ ꯂꯥꯛꯄꯤꯔꯒꯦ ꯑꯗꯨꯒ ꯍꯥꯏꯔꯛꯀꯦ ꯑꯃꯁꯤ ꯗꯨꯀꯥꯟ ꯆꯪꯉꯨꯒꯦ ꯆꯪ ꯂꯥꯛꯀꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯥꯏꯚꯁꯦ ꯉꯁꯥꯏ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯆꯠꯁꯦ Thank you. ꯃꯣꯏ ꯀꯩꯗꯧꯕꯅꯦ ꯑꯃꯁꯤ ꯗꯨꯀꯥꯟ ꯆꯪꯉꯨꯒꯦ